ꯂꯥꯏꯖꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯥꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯍꯩꯅꯗꯤ ꯄꯨꯟꯁꯤꯕꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕꯗ ꯌꯥꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯄꯥꯗꯨꯗ ꯊꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇ ꯇꯞꯅ ꯄꯥꯡꯊꯣꯛꯏ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟꯗ ꯄꯣꯝꯊꯣꯛꯂꯒ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛꯇꯣ ꯂꯥꯏꯖꯒꯤ ꯌꯥꯅꯨꯡ ꯌꯧꯅꯕ ꯏꯜꯂꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯗ ꯆꯥꯛꯇꯣ ꯆꯥꯏ ꯂꯥꯏꯖꯅ ꯁꯨꯛꯂꯒ ꯂꯩꯕꯗꯨꯗ ꯅꯣꯛꯅꯕ ꯐꯥꯒꯤꯒꯁꯨ ꯇꯧꯖꯔꯤ ꯅꯨꯄꯥ ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯊꯣꯏꯗ꯭ꯔꯤꯡ ꯀꯥꯡꯁꯨꯕꯤ ꯈꯨꯆꯥꯗꯣ ꯆꯥꯛ ꯏꯟꯕꯗꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯈꯨꯠꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯈꯤꯗꯧ ꯃꯥꯜꯂꯤ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯗꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯀꯌꯥ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ ꯅꯣꯛꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗ꯭ꯔꯤ ꯁꯛꯐꯝꯗꯤ ꯈꯖꯤꯛꯇꯐꯥꯎ ꯍꯣꯡꯗꯦ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯥꯛꯇꯣ ꯏꯜꯂꯤ ꯂꯥꯏꯖꯁꯨ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ 2-3 ꯆꯥꯔꯒ ꯌꯥꯔꯦ ꯑꯩ ꯋꯥꯏ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗ ꯑꯉꯝ ꯇꯥꯜꯂꯨꯗ꯭ꯔꯤ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯄ ꯆꯥꯛꯈꯨꯝꯗꯣ ꯂꯥꯏꯖꯒꯤ ꯌꯥꯅꯨꯡ ꯌꯧꯁꯤꯜꯂꯨꯗ꯭ꯔꯤ ꯃꯈꯨꯠ ꯑꯃꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗꯨꯗ ꯊꯝꯃꯤ ꯂꯥꯏꯖꯁꯨ ꯃꯁꯥꯅ ꯈꯪꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯂꯧꯔꯒ ꯊꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯕꯦꯠ ꯁꯥꯏꯠꯀꯤ ꯕꯣꯛꯁ ꯃꯊꯛꯇ ꯊꯝꯂꯒ ꯆꯥꯛ ꯄꯨꯈꯝꯗꯨꯅ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯇꯧꯁꯤꯟꯅꯕ ꯇꯥꯠꯄ ꯇꯧꯔꯛꯀꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯨ ꯎꯍꯟꯕꯤꯔꯛꯀꯅꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯊꯃꯣꯏꯗꯅ ꯑꯃ ꯃꯄꯥꯟꯗ ꯑꯃ ꯇꯧꯕꯗꯨꯗꯤ ꯑꯩꯅ ꯅꯋꯥꯁꯨ ꯂꯧꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯔꯨ ꯂꯩꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯣꯏ ꯅꯪꯒꯤ ꯗꯟꯗꯤꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯃꯆꯤꯠ ꯀꯌꯥꯔꯛ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯤꯕꯨ ꯃꯦꯟꯁꯤꯟꯕ ꯉꯝꯒꯗꯕ ꯂꯥꯏꯖꯒꯤ ꯊꯃꯣꯏꯅꯅꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇꯣ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯤ ꯍꯤꯗꯥꯛ ꯆꯥꯁꯤ ꯑꯉꯥꯡ ꯀꯧꯔꯛꯀꯅꯨ ꯑꯩꯗꯤ ꯀꯧꯗꯣꯔꯤ ꯅꯪ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯔꯛꯀꯅꯨ ꯑꯉꯥꯡ ꯀꯧꯕꯁꯤ ꯏꯀꯥꯏ ꯈꯪꯗꯕꯁꯨ ꯇꯥꯔꯝ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯦꯅꯥꯎ ꯃꯆꯥ ꯀꯧ ꯇꯥꯔꯦ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯛꯑꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯤꯗꯥꯛꯇꯣ ꯄꯤꯔꯛꯑꯣ ꯆꯥꯔꯒꯦ ꯄꯨꯟꯁꯤꯕꯁꯨ ꯒꯨꯂꯤꯗꯣ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯏ ꯂꯥꯏꯖꯁꯨ ꯂꯧꯔꯒ ꯆꯥꯏ ꯒꯨꯂꯤꯗꯣ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯏꯖꯁꯨ ꯇꯨꯝꯊꯒꯦ ꯇꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯃꯉꯣꯟꯗ ꯊꯦꯡꯂꯛꯇ꯭ꯔꯤꯉꯩ ꯁꯠꯍꯩ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯇꯨꯝꯊꯖꯒꯦ ꯄꯨꯟꯁꯤꯕꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯖꯗ ꯊꯦꯡꯕ ꯉꯝꯖꯗꯦ ꯂꯥꯏꯖꯁꯨ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ ꯂꯥꯏꯖ ꯇꯨꯝꯊꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕꯗꯨ ꯂꯧꯔꯒ ꯂꯥꯏꯖꯗ ꯇꯞꯅ ꯁꯣꯛꯄꯤꯔꯛꯏ ꯂꯥꯏꯖꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯀꯩꯝꯇ ꯈꯟꯗꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯇꯞꯅ ꯇꯨꯝꯊꯔꯛꯏ ꯄꯨꯟꯁꯤꯕꯅ ꯇꯨꯝꯊꯔꯛꯄꯒꯤ ꯁꯥꯍꯨꯝꯗꯨꯗ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯏ ꯀꯩꯅꯣ ꯁꯤꯗ ꯇꯨꯝꯂꯛꯏꯁꯦ ꯅꯪꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯨꯆꯣ ꯁꯤꯗ ꯇꯨꯝꯕ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟꯈꯩꯁꯨ ꯇꯨꯃꯤꯟꯅꯔꯤꯗꯨꯗꯤ ꯑꯩ ꯍꯩꯅꯗꯦ ꯅꯪꯒꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯨꯆꯣ ꯅꯍꯥꯟꯈꯩ ꯇꯨꯃꯤꯟꯅꯔꯁꯨ ꯉꯁꯤꯗꯒꯤ ꯇꯨꯃꯤꯟꯅꯔꯣ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅꯕꯒꯤ ꯃꯇꯝ ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯅꯪ ꯁꯪꯂꯤꯅꯤ ꯁꯪꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯄꯣꯊꯥꯔꯁꯦ ꯊꯦꯡ ꯕꯕꯥꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯗꯨꯅꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯒꯅꯨ ꯕꯕꯥꯗ ꯍꯥꯏꯗꯣꯛꯆꯅꯤ ꯅꯪ ꯑꯩꯈꯣꯏꯅꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯅꯨꯄꯥ ꯑꯣꯏꯔꯒ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯕꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛ ꯅꯪ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥꯐꯝꯁꯨ ꯊꯣꯛꯇꯦ ꯑꯩꯒ ꯅꯪꯒ ꯀꯔꯤꯝꯇ ꯊꯣꯛꯅꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯂꯝꯂꯥꯟꯕꯤꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯂꯝꯂꯥꯟꯕꯅꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯒ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ ꯑꯉꯥꯡ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯨꯔꯒꯦ ꯃꯇꯥꯕꯣ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕꯒꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯈꯜꯂꯕꯁꯨ ꯈꯟꯅꯤꯡꯕ ꯈꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯌꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯕꯨ ꯏꯀꯣꯛꯊꯛꯁꯤꯗ ꯊꯥꯡꯒꯠꯂꯒ ꯄꯨꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯗꯗꯤ ꯍꯟꯕ ꯉꯝꯂꯣꯏ ꯗꯥꯝꯆꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯩ ꯊꯤꯡꯗꯦ
ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯤ ꯙꯝꯆꯥꯒꯤ ꯋꯥꯈꯜꯒ ꯆꯥꯟꯅꯖꯕꯤ ꯂꯩꯔꯒꯗꯤ ꯄꯨꯁꯤꯟꯕꯤꯔꯨ ꯑꯁꯨꯃꯥꯏꯅ ꯌꯦꯛꯅꯕ ꯃꯀꯣꯝ ꯂꯩꯃꯤꯟꯅꯕꯁꯨ ꯄꯥꯝꯂꯝ ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏꯕ ꯄꯤꯕ ꯄꯥꯝꯗꯦ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯉꯝꯂꯛꯇꯕ ꯊꯣꯛꯂꯛꯑꯒꯅ ꯅꯣꯏ ꯀꯅꯥꯝꯇꯗ ꯑꯌꯦꯠꯄ ꯄꯤꯖꯔꯣ ꯅꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯤ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯖꯗꯣ ꯍꯤꯛ ꯀꯞꯄꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯃꯥꯟꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯉꯝꯗꯦ ꯃꯪꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯏꯖ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯐꯠꯄ ꯇꯩꯊꯣꯛꯏ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤꯁꯤꯅꯤ ꯙꯝꯆꯥ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕꯒꯤ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯑꯩ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯌꯨ ꯍꯥꯏꯔꯁꯨ ꯂꯩꯖꯒꯦ ꯑꯗꯨꯒ ꯙꯝꯆꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯔꯒꯗꯤ ꯄꯨꯁꯤꯟꯕꯤꯔꯨ ꯑꯗꯨꯗ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯔꯣ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯣ ꯄꯤꯗꯅ ꯊꯨꯝꯍꯜꯂꯤ ꯅꯥꯀꯟ ꯑꯅꯤꯗꯁꯨ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯔꯛꯏ ꯂꯥꯏꯖꯒꯤ ꯁꯣꯛꯂꯕ ꯊꯃꯣꯏꯗꯨꯒꯤ ꯋꯥꯀꯠꯇꯣ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯤ ꯃꯁꯥꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯂꯥꯏꯖꯅ ꯃꯃꯥꯏꯗꯣ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯩ ꯌꯥꯝꯂ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯑꯒ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯆꯦꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩ ꯈꯛꯀꯤꯗ ꯈꯟꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯑꯩꯅ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯕꯅ ꯑꯩꯕꯨꯁꯨ ꯃꯦꯂꯩꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯅꯤ ꯃꯤꯕꯨꯁꯨ ꯑꯩꯅ ꯑꯣꯠꯄꯅꯤ ꯑꯩꯕꯨꯁꯨ ꯑꯩꯅ ꯑꯣꯠꯄꯅꯤ ꯃꯔꯥ ꯂꯩꯇ꯭ꯔꯕꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯋꯥꯍꯟꯕꯅꯤ ꯑꯩꯕꯨꯁꯨ ꯑꯩꯅ ꯋꯥꯅꯕ ꯁꯤꯟꯕꯅꯤ ꯍꯦꯡꯉꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜ ꯅꯪ ꯉꯁꯤꯗꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯇꯤꯟꯈ꯭ꯔꯣ ꯂꯩꯆꯤꯜꯂꯛꯇ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯣ ꯑꯩꯒꯨꯝꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯇꯥꯏꯕꯪ ꯈꯣꯡꯆꯠꯄꯨ ꯀꯥꯏꯗꯅ ꯆꯠꯆꯔꯤꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯃꯥꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯒꯦ ꯈꯜꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯈꯜꯂꯤꯕ ꯃꯍꯥꯛꯇꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏꯌꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯃꯦꯂꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯕꯨ ꯋꯥꯔꯧꯕ ꯉꯝꯗꯦ ꯅꯪꯅ ꯌꯥꯏꯐꯒꯅꯤ ꯈꯟꯕ ꯅꯪꯒꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯄ ꯑꯣꯏꯌꯨ ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯄꯨꯟꯁꯤꯕꯒ ꯃꯦꯂꯩꯒꯒꯤ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯪꯕꯨ ꯀꯥꯎꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯨꯝ ꯊꯣꯛꯅ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯨꯝꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯒ ꯀꯅꯥꯗꯁꯨ ꯎꯠꯊꯣꯛꯇꯅ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯛꯂꯤꯕꯤ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ ꯄꯨꯟꯁꯤꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯉꯥꯎꯕꯒꯨꯝ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯑꯉꯥꯡ ꯀꯗꯥꯏꯗ ꯃꯥ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯄꯨꯟꯁꯤꯕ ꯍꯥꯊꯨ ꯁꯣꯐꯥ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯊꯣꯡꯖꯤꯟꯗꯣ ꯀꯥꯟꯁꯤꯟꯕꯒ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯖꯗꯣ ꯁꯣꯐꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯂꯥꯏꯖꯗ मुन्ना येंगलगा मचिंदा तमना सोंरी अइने नंबु याम हानख्रे खांगलुद्रे अइसु नंगी काइरब थमोइदु उखिद्रे नंग याम ngam अदुवाना उचा खांगलिब नंगी थंगना अइने थागलेंगा अंगांग उचा नंगसे मगु लेबि ओरब थाजदि इंगाव ngoksinaba na tawduda asuk wawa chaina khanglamgani heb ai थाजदि ai sukha थाजदि पुंसिबदो ngasidi mapido atada khamnaidri lepa leitana khazayani de sintani tanjadu da ningai dana tumliba laizido ingbagi masada sukchilei पुंसिबसु अदुबदा तारकलिबा mapido fatfatei thoga moigi kada mu changsilaga blanket machado puraga laizagi manakta lai aduga blanket tu laizida tamna supi aduga mas makhada ngek phamtharaga amukta muna yengdriba लाइजगी नुंगसिबा माइथोंदो मुन्ना यामुना यंगजरी पुंसिबना तौरिबा मयामदो लाइजदे तुंखिबना अमता खंग्री पुंसिबसु तमना चंगसिलागा लाइजगी माइथोंदा तारिबा समलांग मजोय खरदु तमना खोंगतपिरगा नापदा थिपचिनबी लाइजदो खंगलिंगली पुंसिबसु
Liza mit singlakara khanduna kitang handui. Liza so tumthakra mali mitto pangthora khidri. Punsibaso Liza gi makut asokputuda munna yenglaga makutuna tapna nanbiduna makokto kitang nontharaga Liza gi makutuda angsina chupai. Anga elanri ibum tanga piu nang yang warambani ko atabaina nangoda ngangkiba mayam nangi thamoido amuk hena kairamgani ko wahalarui asidagi wahalar nangi kai thamoido pu aina thimjin bigani aina wasaktuna hairibasi ngasi haiba numit sidagi nangu momoto no khangani nangi apambada thongani nangi apamba lambida ehit pupir nangbu nungaina thamgani nang sumna leiba pakchadi aigi angamba thongna putoktuna nangi hanagi punsida hingamba haibase khwairpam punsiba aigi wasakni punsibado Liza gi maithongdo yenglaga Liza gi makuto kolaga sofa da makokto ngatharaga tumkhri nongalamdaido Liza mit singli mamito tapna pangthori punsibado makhada phamlaga magi makutta kolaga tumlaga lerambatuda Liza pungangakna punsibada yenglaga lei ngak sauraga sawu thuna phaganbi Liza gi thamoini adu khakna minungsi khangdabidi nati mina kitang tawrakpada mana nungaitabani henganbani punsibana tumlamriba mawungdu ubada Liza gi thamoida nungaitaba phawi ngasi punsibagi mawungse gyan mamba amasu yauri melegi maramda thokliba thokdokto Liza di khangba nati punsibana tawribado makuibungo nandobu kibagi tawda yadabagi tawribra natraga masana khangna tawribra khanjani Liza tumliba punsibada yenglaga machinna tapna soli kaino ngauthi nangna ngasi tawrisibo ai gyan tade danni gi minungsi pamde nangna nungsibirakpa sa pamde nangi nungsiba kaina bas ai pamde nangna gi thamoiba mu kai hubigan ai bu nungsiba sabigan nungsiba kaina bagi mecha khangbu wai ai nungsiba tamar kaina be amkisi Liza da tapna hogali punsiba bu hogdokpa su pangam jadi ngak tumi leiraga tabro punsiba do khangpre khangi mamito ithak thakana Liza tingak genglaga kedorgi nga Liza do khangsaw sawgali anga ko kano habini punsiba su thawna pambo khomjilaga Liza gi hanagi punsida hanjana bu khonari tawgi yangna tori anga muja Daringde phamungda tumhorido sum tumu yadro kusit hadubse ai hagotki punsibasu Liza gi khutto thadoi Liza su fokhagoli adaga makut khunamduna blanket pulla paiba ngamdabaki machi mada pairaga suru chinglaga chatpawi punsibasu angam tanari fokhagolaga propop laktuna wa mata haidabi Liza bu phaibamna pamkhani Liza khangpre khangna mamito laktoga punsibada yenglaga kaino nang tawrise thado ai sum chachageba punsiba wangangna Liza da yenglaga khongdo tapna thangba hoyi Liza suma khongdo biring kawi punsiba suna chumbidi mamito makhada yengdabi nungmi khongdo sum thangi Liza na chinglakpa blanket gi machi da punsiba gi makhongdo na luksinarga makhong namado jar chakraga longna haithari Liza su mamito kana ushilaga ima punsibasu ngakpa ngamawdri makoi inimak longna haithamine Liza sokidra khanduna punsibagi makut aniduna Liza bu supon konsali Liza su ikang khangi punsibasu Liza da pakhatna yengli sopro Liza do wayama phawba haidi pugagotki Liza hagotkibaga punsibasu tamna hagali aduga ikairiba haido ora mali makhud yetuna lukhamduda nali Liza su ikaiba mali blanket kado thanamlaga punsibada kashu hairamda yam thuna kaduda gam chinsankhre punsibado Liza da yenglaga nofetawri kaino zigidide kainomnigo musi ngangse aina mabu hankimadi ayu phazana laknadori kashu kaidi nangna nungaigani hairadi nangna bu bengani hairadi ai khangi hojikti nangi apambada taw anga naningtam aina athingma piro loina yar
ꯅꯪꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯃꯦꯟꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯒ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯖꯗꯣ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯥꯏꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯍꯟꯕ ꯂꯩꯇꯦ ꯕ꯭ꯂꯥꯡꯀꯦꯠꯇꯨꯒ ꯃꯥꯁꯨ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯂꯥꯏꯖꯗ ꯑꯃꯨꯛ ꯁꯨꯞꯆꯤꯟꯕꯤ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯃꯔꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯣꯏꯅꯔꯞ ꯇꯧꯔꯒ ꯍꯥꯏꯔꯤ ꯂꯝ ꯍꯦꯟꯒꯅꯣ ꯑꯉꯥꯡ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯀꯧꯕꯅ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯀꯧꯒꯦꯀꯣ ꯁꯥꯎꯔꯛꯀꯅꯣ ꯁꯥꯎꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯧꯅꯤꯡꯉꯤ ꯅꯪꯅ ꯁꯥꯎꯕꯗ ꯎꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯃꯥꯏ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯗꯝꯆꯥ ꯄꯛꯇꯕ ꯀꯧꯕꯗꯣ ꯁꯨꯝ ꯀꯧꯔꯛ ꯑꯇꯩ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯄꯗꯣ ꯃꯒꯨꯟ ꯂꯩꯔꯝꯃꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅꯤ ꯉꯥꯛꯅꯔꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨ ꯐꯔꯣꯀꯣ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨꯀꯣ ꯐꯔꯦ ꯇꯨꯝꯅꯤꯡꯗ꯭ꯔꯁꯨ ꯉꯥꯛ ꯐꯃꯨꯡꯗ ꯂꯩꯈꯣꯀꯣ ꯑꯩ ꯍꯧꯒꯠꯂꯒꯦ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ ꯑꯩ ꯅꯪꯅ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯂꯗꯣꯏꯅꯤ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯏꯉꯛꯉꯛꯅ ꯇꯥꯔꯤꯕꯅꯤ ꯄꯨꯟꯁꯤꯕꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯦ ꯄꯨꯟꯁꯤꯕꯁꯨ ꯌꯥꯅꯕ ꯍꯦꯛꯇ ꯇꯧꯔꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯩꯔꯝꯕ ꯃꯃꯥꯏꯗꯣ ꯈꯤꯇꯪ ꯍꯧꯒꯠꯂꯒ ꯆꯦꯞꯅ ꯇꯨꯝꯂꯤꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯀꯗꯣ ꯇꯔ ꯇꯔ ꯈꯞꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯍꯌꯦꯡꯗꯤ ꯉꯥꯎꯕ ꯍꯧꯔꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯁꯦꯕ ꯀꯩ ꯆꯥꯅꯤꯡꯕꯅꯣꯕ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯣ ꯏꯟꯊꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯣ ꯌꯥꯗꯕꯒꯤ ꯏꯟꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯄꯨꯟꯁꯤꯕꯒ ꯑꯗꯨꯃꯥꯏꯅ ꯅꯛꯅ ꯌꯦꯡꯅꯕꯁꯨ ꯉꯝꯗꯦ ꯃꯃꯤꯠꯇꯣ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯀꯩꯁꯨꯝꯇ ꯆꯥꯅꯤꯡꯗꯦ ꯅꯃꯥꯏꯗꯣ ꯅꯛꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯕꯅꯤ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯅꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯕꯅꯤ ꯈꯪꯗꯦ ꯅꯪ ꯊꯣꯛꯇꯧ ꯅꯪ ꯃꯥ ꯁꯤꯖꯤꯟꯅꯔꯛꯀꯅꯣ ꯉꯥ ꯗꯥꯝꯆꯥ ꯀꯧꯔꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯧꯔꯛꯑꯣ ꯍꯥꯏꯔꯗꯤ ꯀꯧꯔꯣꯏ ꯑꯦ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯤ ꯑꯩ ꯍꯧꯒꯠꯂꯒꯦꯀꯣ ꯄꯨꯟꯁꯤꯕꯁꯨ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯤ ꯂꯥꯏꯖꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯃꯆꯤꯟꯗ ꯇꯨꯃꯤꯟ ꯁꯣꯟꯖꯩ ꯀꯩꯅꯣ ꯃꯁꯤ ꯉꯧꯊꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯉꯔꯥꯡ ꯍꯤꯡꯆꯥꯕꯗꯧꯅ ꯑꯩꯉꯣꯟꯗ ꯐꯨꯔꯝꯂꯒ ꯍꯧꯖꯤꯛꯅ ꯍꯤꯔꯣꯒꯤ ꯁꯛꯇꯝꯒ ꯂꯥꯡꯂꯒ ꯇꯧꯔꯛꯏꯕ ꯏꯔꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯕꯣꯛꯁꯤ ꯃꯆꯥ ꯋꯥꯔꯛꯄꯗꯤ ꯍꯩꯔꯤ ꯃꯥꯒꯤꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯖꯥꯠꯂꯅꯤ ꯕꯕꯥ ꯀꯤꯕꯒꯤ ꯇꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩ ꯇꯦꯊꯕ ꯌꯥꯗꯦ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ ꯄꯨꯟꯁꯤꯕ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯅꯤꯅꯦ ꯃꯦꯒꯤꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯔꯤꯇꯥꯗꯨ ꯆꯥ ꯂꯣꯜꯂꯝꯕꯅꯤ ꯄꯨꯟꯁꯤꯕꯅ ꯃꯦꯒꯤ ꯍꯪꯂꯛꯄꯗꯨꯗ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯁꯅꯥ ꯑꯉꯥꯡꯒꯤ ꯍꯧꯕꯤꯒꯦ ꯇꯧꯕꯅꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯨ ꯂꯩꯇꯅ ꯂꯥꯏꯖꯒꯤꯅꯤꯅꯦ ꯍꯩꯃꯥ ꯂꯥꯏꯖꯁꯤ ꯑꯉꯥꯡ ꯀꯧꯕ ꯑꯣꯏꯔꯦ ꯂꯩ ꯏꯆꯥꯅ ꯅꯍꯥꯟ ꯂꯩꯔꯛꯄꯒꯤ ꯂꯩꯔꯝꯒꯅꯤ ꯑꯣ ꯑꯃꯅꯤ ꯄꯤꯔꯣꯅꯤꯅꯦ ꯑꯩ ꯍꯧꯒꯦ ꯅꯪꯕꯨ ꯍꯧꯕ ꯍꯩꯒꯗ꯭ꯔꯅꯦ ꯍꯩꯇ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯩꯅꯕ ꯍꯧꯒꯗꯣꯔꯤꯕꯅꯤ ꯁꯦ ꯅꯤꯅꯦ ꯍꯧꯕꯤꯔꯛꯀꯦꯁꯦ ꯅꯪ ꯁꯤꯗ ꯐꯝ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯨꯝꯂꯒ ꯇꯥꯔꯤꯕ ꯅꯟꯗꯣꯗꯣ ꯔꯤꯇꯥꯒꯤ ꯋꯥꯗ ꯇꯥꯕꯒ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯏ ꯔꯤꯇꯥ ꯑꯩꯅ ꯉꯔꯥꯡ ꯅꯣꯏꯗ ꯀꯔꯤ ꯍꯥꯏꯈꯤ ꯔꯤꯇꯥꯒ ꯄꯨꯟꯁꯤꯕꯒꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯟꯗꯣꯗꯣ ꯁꯥꯎꯔꯞ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ ꯃꯥ ꯃꯔꯥꯏ ꯍꯧꯖꯅꯤ ꯅꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯁꯨꯝ ꯇꯧ ꯍꯣꯏ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯟꯗꯣꯗꯣ ꯊꯣꯛꯈ꯭ꯔꯤ ꯄꯨꯟꯁꯤꯕ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯅꯤꯅꯦ ꯑꯩ ꯍꯧꯔꯒꯦ ꯕꯕꯥꯒꯤ ꯈꯨꯟꯊꯤ ꯆꯥꯔꯅꯤ ꯍꯦꯔꯥ ꯃꯦꯒꯤ ꯍꯧꯕꯕꯨ ꯊꯤꯂꯥꯏꯒ ꯆꯥꯅꯤ ꯍꯧꯔꯣ ꯅꯤꯅꯦ ꯃꯌꯥꯝꯒꯤꯅꯦ ꯆꯥ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ ꯔꯤꯇꯥꯁꯨ ꯃꯌꯥꯝꯒꯤ ꯆꯥ ꯄꯤꯕ ꯆꯠꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯦꯒꯤꯗꯣ ꯍꯧꯕ ꯂꯣꯏꯔꯒ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯄꯒ ꯁ꯭ꯄꯨꯟꯗꯨꯅ ꯃꯦꯒꯤꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏ ꯃꯆꯤꯟꯗꯨꯅ ꯐꯨ ꯀꯥꯝꯂꯒ ꯀꯥꯗ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯐꯃꯨꯡꯗ ꯂꯥꯏꯖ ꯂꯩꯔꯝꯗꯕꯗꯨꯗ ꯍꯩꯃꯥ ꯑꯅꯥꯕ ꯃꯤꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯉꯁꯤ ꯑꯉꯥꯡꯁꯦ ꯂꯝꯗꯤ ꯍꯥꯏꯐꯦꯠ ꯍꯦꯟꯗꯣꯔꯤ ꯕꯥꯠꯔꯨꯝꯗꯒ ꯑꯃꯨꯛ ꯆꯪꯈꯤꯖꯥꯠꯂꯣ ꯄꯨꯟꯁꯤꯕꯗꯣ ꯃꯦꯒꯤꯗꯨ ꯊꯅꯝꯂꯒ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯒ
ꯑꯉꯥꯡ ꯑꯉꯥꯡ ꯇꯥꯕ꯭ꯔꯣ? ꯂꯥꯏꯖꯁꯨ ꯁꯣꯝꯗ ꯄꯨꯟꯁꯤꯕꯅ ꯊꯣꯛꯈꯤꯕꯒ ꯕ꯭ꯔꯁ ꯇꯧꯒꯦꯅ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯜꯒꯦꯠꯇꯣ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯥꯞꯄ ꯉꯝꯗꯗꯅ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯅ ꯀꯧꯔꯛꯄꯗꯨꯗ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯩ꯫ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯗꯤ ꯊꯣꯔꯛꯑꯣꯗꯅ꯫ ꯂꯥꯏꯖꯁꯨ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯕ꯭ꯔꯁ ꯇꯧꯔꯕꯣ? ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯇꯧꯗꯦ꯫ ꯑꯩ ꯑꯟꯖꯨ ꯀꯧꯔꯛꯈꯤꯒꯦ꯫ ꯂꯥꯏꯖꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯐꯠꯊꯠꯂꯒ ꯅꯀꯨꯕꯣꯛꯅꯅꯦ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤ, ꯆꯠꯂꯨꯅꯨ, ꯀꯥꯟꯅꯔꯣꯏ, ꯑꯩ ꯇꯧꯒꯦ ꯂꯥꯎ꯫ ꯂꯥꯏꯖꯁꯨ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯑꯁ ꯇꯜꯂꯤ ꯑꯋꯣꯏꯕ, ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯈꯨꯠꯁꯦ ꯁꯣꯛꯍꯜꯂꯨꯕꯅꯣ ꯌꯧꯏꯍꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯕꯥꯠꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯕ꯭ꯔꯁꯇꯨ ꯂꯧꯔꯒ ꯀꯣꯜꯒꯦꯠꯇꯣ ꯍꯥꯞꯄꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯗ ꯄꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒ ꯇꯧꯔꯒ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯣ ꯄꯨꯟꯁꯤꯕꯅ ꯇꯥꯊꯣꯛꯄꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯇꯥꯋꯦꯜ ꯑꯃꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨꯁꯨ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯁꯤꯗ ꯐꯝꯃꯝꯃꯣ, ꯑꯩ ꯀ꯭ꯔꯤꯝ ꯂꯧꯔꯨꯈꯤꯒꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯂꯥꯏꯖꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯧꯅꯨ ꯍꯥꯏꯒꯗꯕꯁꯨ ꯀꯅꯥꯝꯇ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯄꯦꯊꯔꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇ ꯀ꯭ꯔꯤꯝꯗꯨ ꯈꯤꯇꯪ ꯀꯥꯞꯂꯒ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯩꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯇꯩꯕꯤꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯊꯦꯡꯂꯛꯄꯗꯣ ꯃꯁꯥꯗ ꯍꯩꯅꯗꯕꯒꯤ ꯃꯃꯤꯠꯇꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯈꯥꯡꯂꯤꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯍꯩꯅꯗꯕ ꯃꯇꯧꯗꯣ ꯄꯨꯟꯁꯤꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯣꯏꯔꯦ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯦꯕꯥꯗꯤ ꯍꯩꯔꯤ꯫ ꯍꯥꯏꯅꯔꯨꯕ ꯅꯥꯏꯗꯅ ꯃꯣꯟꯗꯣ ꯄꯥꯏꯔꯒ ꯀꯥꯡꯊꯣꯟꯗꯨꯗ ꯉꯥꯔꯒ ꯊꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯒ ꯉꯥꯔꯒ ꯐꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯦꯒꯤ ꯍꯥꯞꯄ ꯕꯥꯎꯜꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁ꯭ꯄꯨꯟꯗꯨꯅ ꯀꯣꯠꯂꯒ ꯁꯦꯡꯉ꯫ ꯂꯥꯏꯖꯗꯨ ꯉꯔꯥꯡꯁꯨ ꯆꯥꯛ ꯌꯥꯝꯅ ꯆꯥꯗꯕꯒꯤ ꯃꯦꯒꯤ ꯃꯅꯝꯗꯣ ꯇꯥꯕꯗ ꯉꯁꯥꯏꯅ ꯇꯤꯟ ꯌꯣꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯗꯨꯗ ꯆꯥꯅꯤꯡꯗꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯒꯅꯤ, ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ, ꯑꯩꯕꯨ ꯍꯩꯅꯗꯕꯁꯨ ꯄꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ, ꯀꯥꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯒ ꯅꯪꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯕꯕꯥꯗꯤ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯀꯅꯥꯝꯇ ꯆꯪꯂꯒ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯣꯏ꯫ ꯑꯗꯨꯅ ꯑꯉꯥꯡ, ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ꯫ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯗꯨꯒ ꯗꯥꯝꯆꯥꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯛꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ꯫ ꯂꯝꯂꯥꯟꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯑꯉꯥꯡ,